अहानबदा मरोइबा पाव अईगी एखोइगी हाइरगा लेरिङैदा खुनाइ असि अपुनबा सागतमिनबा ngamdana लेरि हाइना लोक सभा इनर एमपी डॉक्टर अंगोमसा बिमोल कोइजमना हाइख्रे बायो इनपुट रिसोर्स सेंटर मा खुरखुलदा हांगदोक्रे नेचुरल फार्मिंग ना सोइल हेल्थ खकनचना हक्सांग सोइदबा चिंजा पुथोकनबगी पाम्बै ओइ नेचुरल फार्मिंग हेना प्रमोट तोक्से हाइना प्रिंसिपल सेक्रेटरी अरुण कुमार सिन्हान हाइख्रे अमदे लमदम असे तौशिनबा अमदि ओइदबा ngang कयाना लेंगाक लोन ओइबदगी इमा लेबाक असि अवाफमदा ताबनि हाइना सरकारगी प्रेसिडेंट थोक्सन सोमरेंद्रना फोंदोक्रे खुरमजरे ISTV की पाउमिंग ताबिरबसिंगु तराम नौसरे हजे पाउ संदन पिजरी अईगी एखोइगी हाइरगा लेरिङैदा खुनाइ असिगी अपुनबा सागतमिनबा ngamdana लेरि हाइना लोक सभा इनर मणिपुर एमपी डॉक्टर अंगोमसा बिमोल अकोइजमना ngasi नोमगी ओइबा चैलेंजिंग मार्च बियॉन्ड मेंस्ट्रुअल हाइजीन हाइबा हिरमदा GP वुमेन्स कॉलेज सेंट्रल हॉल दा पांगथोकबा नेशनल सेमिनार हौदोकपगी थोरमदा हाइख्रे डिपार्टमेंट ऑफ इंग्लिश GP वुमेन्स कॉलेज अमदी DMU ने सिंदना पांगथोकिबा थोरमदा GP वुमेन्स कॉलेज DMU प्रिंसिपल प्रोफेसर L राजेन GP वुमेन्स कॉलेज एसोसिएट प्रोफेसर एंड डिपार्टमेंट ऑफ इंग्लिश डॉक्टर सोवना लाइश्रमना मरोइबा मियोइशिंगोइना सरुक याकी GP वुमेन्स कॉलेज ता नौना थंबा सैनिटरी पैड्स वेंडिंग मशीन अमदी इंसिनरेटर मशीन ngasi MP बिमोलना संगाख्रे थोरमदुदा MP बिमोलना मखातारदुना ngasi GP वुमेन्स कॉलेज असि थम्बिबा सैनिटरी पैड्स वेंडिंग मशीन अमदी इंसिनरेटर मशीन सिंग असि लमदम असि टोंगान टोंगान बा इंस्टीट्यूट यावना हॉस्पिटल दा थम्बा हौख्रे मरुओइना नुपी सिंगना लेबा मफम सिंगदा खुदोंगचाबा फंगनबगीदमक तंगाइ फदबगी मशीन असि थम्बनी MP बिमोलना मखा तारदुना अखोइ मियोइबना फनयाम ngangningba chainingba leragasu isana khangna responsibility lawraga ngangadabani mi amabu mara leire haiduna rule of law gi chana kanglon sing giwangmada pangangang bagi hainabi asi thadokadabani miyangi thabak tongnaba thagi senpham phangliba luchingba singna mathau ningthau amagum leiradi miyam pendaba ama oirakpa haiba asi masana tabani हाना ममांग लेरंब MP सिंगना मणिपुर की इशू सिंगी मरमदा पार्लियामेंट वा मसेट अमा फावबा ngang ngamdana lakli haiki social responsibility civic responsibility guys train the hogadab se khoi da di ngamarak samarak hana chanaramba thaksi khasi sukai modern ge demand torok panangi MPM da karmai ngangani chief minister am da kamai phana yaning da CM da bawona na campaign nga ga chai bam thokti then personal comment mangonda pibagi mahuta anamana magi mana tawba public ki thabak asoi bi khudo mithil nganga dabne akhoi dana personalize or societal intervention tawge as a public figure aina paire go office paire miyam da masi khudam amoina ina luching bai si miyam ki luching bai si miyam khalliba wakhalon akhoi dana mu khalak pa mi singe luching mani hairaga ningthau gi type to ui aibu thakpi ba ngamba aibu kanbi ba ngamba chatle aduna laina nare ningthau da haijaru si paisa khara mateng pangbiu hai public office ne man pairasi principal ina mana tolobam chare ba assistant professor associate professor pairi bedu maina tolob charaga public function am tawrine DC salaried person ne mathau ma dawge MP MLA su almaina mathau ma dawge tolob pira leine se khoi miyam na kaurga ningthau na pairam mani na ta paisa je tawdagi heavy oiram ni na akhoi na su tanjan le moi su pi na ba ngam na bo na ba da di ja ja tawkhala ane ba aduga akhoi masin je tum nei ra leibine NMNF की मखादा बायो इनपुट रिसोर्स सेंटर मा खुरखुदा हांगजोख्रे नेचुरल फार्मिंग ना सोइल हेल्थ खकनचना हक्सांग सोलोइदबा चिंजा पुथोकनबगी पाम्बै ओइ नेचुरल फार्मिंग हेना प्रमोट तोक्सि हाइना प्रिंसिपल सेक्रेटरी अरुण कुमार सिन्हाना हाइख्रे नेशनल मिशन ऑन नेचुरल फार्मिंग की मखादा डिपार्टमेंट ऑफ एग्रीकल्चर की डिस्ट्रिक्ट एग्रीकल्चर ऑफिसर इम्फाल वेस्ट ना डिस्ट्रिक्ट असगी मनुंग चनबदा बायो इनपुट रिसोर्स सेंटर के क्लस्टर तरुक हांगदोकनबगी हांगदोकदबगी मनुंग चन्ना अहानबा क्लस्टर ओइना नुपीसिंग खक्तना सेंबा नेचुरल फार्मिंग वुमेन्स क्लस्टर खुरखुल की बायो इनपुट रिसोर्स सेंटर अमा ngasi खुरखुल मखालेकाइदा प्रिंसिपल सेक्रेटरी एग्रीकल्चर अरुण कुमार सिन्हाना हांगदोख्रे डायरेक्टर डिपार्टमेंट ऑफ एग्रीकल्चर पीटर सलाम डिस्ट्रिक्ट एग्रीकल्चर ऑफिसर इम्फाल वेस्ट एस कैनेडी सु सरुक याकी प्रिंसिपल सेक्रेटरी अरुण कुमार सिन्हाना
government na natural farming promote tobagi thabak sangsili production hengatnaba organic natural conventional farming tongnai natural farming anobanate natural ga sagonaba makhalgi lau pathabasi hana ekhoigi mamangai dagi torokpa tauraga lakpa pathab aduni matam amada farming makhal asina chathok konanaba puthoklami chemical fertilizer sizinabana sohanba khangnarakpana ngasi natural farming da changchilapani lebaga sigi mafam kaya chemical fertilizer sizinaba asina soil health sohalapagi issue kaya thengnari masidagi ngakthoknaba natural farming asina pambai oirakli haiki. It is up to the farmer to take it at the farm level and in large scale. So as I said to my officers that we need to really document everything that we are doing so that the replication will be easier. And if we can somehow demonstrate that the yield is not going down and also the product is better, I think that will be our gain from all these that we are doing. And this can be really, this know-how can be propagated to other farmers. And at a large level we can do this natural farming so that it saves our land, soil, as well as it saves our health, and we become healthier and we have a better life. And also it will improve the income of the farmers. District Agriculture Officer Imphal West S. Kennedy na lau pathabasi conventional mawongi pathab adu thaduklaga mamangai gi sizinaramba haksang sohandaba mawongi har puthoklaga sizinabani urea potash lectringai natural farming toraga lakpani conventional na manghaliba asi khangbadagi hauzik natural farming da mai onsilagli Imphal West da cluster taruk paikhali Khurkhul da cluster anini sina natural farming ki taugani cluster amada farmer chamalegani cluster da natural farming gi technology pigani putholiba natural farming gi machak farmers da sijinaraga yonbegi khudongzaba legani haiki bio input resource center asina mana putholiba input sing asingi khon magi cluster gi members sing gi da apon magi sangdaba magi tarka leba sing do pigani technology makona provide tawgani aduga kariba tarka leragati mokoi dagi cluster sing BRC dagi leiba yagani leiba kasta magi nominal fee kharadi adum masa gona dum logjagani machida kona si logodani adu bakang na bade leite BRC amana mana yoning ba magi cluster members ni pibam thok piraga yonbring ba yolaga adagi hendo pathok koduna makha taba atoppa public institution jaiba damadu gi kudongsa ba adum leigani aduna ngasi thamjaga toriba BRC dagi thola ibutok singasi akhoi Imphal West ki oiriba farmer singsa phangba yabi khudong sabdu phangani haibasi laiba praja miyamda ju pau bibirmanta hoi press ki khutang na paudamjari lamdamasa tawshinaba amadi oidaba ngangba kyana lengak lon oibadagi imale bagasi awafamda tabani haina Srikargi President Thoksom Somrendana Development and Protection United Voluntary Organization gi kuntra suba mapok thoramda haikre mangna makata na haikibada Isagi oijaba thiruba khoi khudima wakal taminarasi Manipurna lising masama panifutere ki matungdagidi aikoi masel punsin aduna lingzel manana thabak tobagi hainabi laikidre laik laisu hairaba kayasu wakal manade amana haiba amana laungadabagi khudam lai maitaina scheduled tribe status ta hanjinjarege haina lauriba asi khara amana yaningdaba sisu khudam amani pandam ama phangnaba honaba amadi Leba ki damak apaba thabak ama tawnaba honabada yetpagi mahuta punna wakal taminaduna lingzel manana thabak tawminasi haiki ngasiju tawsanna bayamna akoi gi representative oil budai ni ngasi soiba ai gi oijana phangni hagadi afaba koi loi kauthreba kwadi gi lari haibana na haito bhosi lui taweba manipur chanari eba sugum ba wakhan manada masi chendop pakon no leader akoi machine be sore intelligence sing akoi CSO sing ase akoi lingjet manada 1947 manipur ning kha sam de hawo hujju hujju koi lingjet manada ki dichet am ko yauri masi koi lo thopom changi Thoromaduda Development and Protection United Voluntary Organization Nambolgi founder members regular donors donor well-wishers public leaders altruist philanthropists amadi CSO singda achamba lengyan amamam piduna ikai khunaba utki Thoromaduda Development and Protection United Voluntary Organization Nambolgi General Secretary Thoksom Lamjingbana Manipurna Sakhatpagi Mahuta Maning Halakliba asi lingjal manadabadagini aikhoi masel punsinaba ngamdaba Aigi luf migi lup haina kaidoktuna
amana tawbada amana saruk yanadaba CSO sing lalhoba group sing amadi rajniti wala singna magi group semduna masa ki chakhali ngaida ekhoi gi leibak ekhoi gi iramdam lekha tarak pagi phimda lakpani haiki Lupi yamin na bana singa su poisi to kai ta bagi potama lagi Manipuri su so ajo su masing yaman ba lalho ba su masing yaman ba ranti to ri mayam sina club su thugai ba ni sa ma su thugai ba ko loina thugai na bani masi se loina to akanda ko punsin min si angdang punsin akanda ko kayam yam na masi punsin magi kana ba do angdang long se ba Ngarang chil sarana pung ani makhairom tabada Senapati Police amadi tarataruk suba Assam Rifles ke kambu amana achado singsek tobada brown sukani chingdaba kg ani ga gram yang khaitire ka konana nupi ama yaungna myoi manga fare faraba myoi shinga dudi Senapati district ki tungam village tagi azani amos sei kutha manga apokpalai khitraba lohori Mr Pavel Peter chahi kudmanga apokpalai khitraba hirni Kumban village tagi Fakhri Elias Akho sei kuntra manga apokpalai khitraba Kazung Tungam village tagi Trio A Sevasian chahi kun manga apokpalai khitraba Seva amadi Mistress ke Ethini Sara chahi nipu humdoi Mapuroiba CS Lori Makrilui village tagi ni Police tagi phangwa pauna myoi manga asina gypsy ani dalakpada Tadubu police ki check post ta khamduna check tawada sapon cap samaga marfu tareta brown sugani chingnaba posak sengadu thengnarakpane faraba myoi manga adu makhataba aingi thabak lokhanaba Tadubi police station da sinakre Amaromda ngarang new Kaichal Mambi police na myoi amadagi ganja kg samaga marfu mari gram tarahum daga konana fare faraba myoi adudi nambol laurem maning lekai dagi khomdram deven chaini fuhum de kawi ganja singadu tata truck amada haptuna purakpada pasoi police station gi makhada leba new Kaichal Mambi gi check post sek tobada yamlaba ganja singadu fabani faraba myoi adudagi sim card ka konana mobile phone amasu fangle hairi fagalaba myoi adu police na case ama lokhatkre Jiribam district ke manung chanba borobrekra PS da duty toba CRPF personnel ama masada issue toba service nongmaina masa mathanta kapsen badagi laikidre thodoga singara nung tilpung ani makhai mukta badaida thokibani laikidaba mi edu kunsuba battalion CRPF ki D company ki personnel ni laikidaba mi edu di Jammu and Kashmir dagi head constable Ravindra Kumar apokpa SS Rasipal Chankawi hairi RK Sanatumbi Vidyalaya gi Mahiroi Singna Sinduna Jesus Day gi Thoram Pangtokpa loinana Meritorious Agents amadi mathau ningthina pangtokpa oza sengde award piduna ikai khumnaba utkre North AOC da laiba asa holda pangthokiba ngasigi thoram aduda school asigi tongan ba class ke mokong mathang taraba Mahiroi Singdasu memento amadi citation piduna puning thogatki loinana school asigi Mahiroi Sing takpi tambibada Thoidok hendokna mathauda puning changba oza singdasu case award citation memento piduna ikai khumnaba utki tharanga mailenena RK Sanatumbi Vidyalaya gi joint director Mona Tongbramna oza haibasi yamna novel oiba profession amani amadi tongan ba lamda thabak toriba khudingwak asigi mapudi ozani oza singna angang singbu laik takpiba khakta natana classroom da makhoigi wakhalbu achumba lambida puraknaba wakhalon singsu pibiri oza singna Mahiroi singida makhaliba wakhal sing mina ubiba amadi khangbiba wale Mahiroi singsu drigi paiba khaktana lairik haibani haina khanbiganu haiki Oja singna angang singbu classroom da lairik tappada natana moigi mind do shape togiye you build their character and you inspire their futures. Today I stand here to say and acknowledge the effort of all our teachers, not only of this institution, but of the various that I have passed out from, and the teachers who are in my family itself. I thank them and I honor you all, those who are here with us and those who have passed away. How important is the role of a teacher and those in the school environment, staff वगैरह, official वगैरह, in shaping the way our children think. Tungda Mahiroi Singi tongan ba zagoi isai koi ba thoram kyasu pangthoki NCC headquarter Imphal da NCC cultural program golonena Teachers Day thoram pangthokre DM College campus taleba NCC auditorium da pangthokpa thoram aduda Navjit Kaur Kambos Regional President ARWWA Shyam Kamai Deputy DGM Imphal International Airport and Ingosa SDPO Imphal
Besasor Kumokcham Additional Director Education Bhelina Singmana Saruyaki. Manipur ki tongan ba school college singdagi NCC nipa macha amadi nipi macha cadet singna saruya aduna tongan ba community singi nat ki oiba jagoi sai sing utki. Group Commander NCC Headquarter Imphal Brigadier Brikran Kulkarni Narsinhana Manipur ki oina NCC cadets nipa macha amadi nipi macha lising tare train tauri makoi singa sina ngasi makoi de lecture ba jagoi sai gi talent singadu utnana ba cultural program loinana teachers jegi tharam su pangtokpani asigumba tharam masida hena nungai ribadi NCC cadets singda makoina pamjana saliba lambi asida hena kanaba loksing gyan oihona bagidamak tharam pangtokpani haiki एनसीसी के कैडेट्स को हम आर्मी, नेवी, एयरफोर्स या पैरामिलिट्री फोर्स ज्वाइन करने के लिए ट्रेनिंग देते हैं, मोटिवेट भी करते हैं। साथ साथ ही में एक देश का अच्छा नागरिक बनने के लिए हम एनसीसी कैडेट्स को तैयार करते हैं ताकि देश की युवा पीढ़ी आगे बढ़कर देश की जड़न में, देश के विकास में, देश को आगे बढ़ने में अच्छा योगदान दे सके। Iputhau Sengmaiding Thau Thogaluf Kakshung Senduna Sai Kudingi Pangtokpa Yang Kumhega Loinana Haiku Hidongbagi Tauram Ngarang Kaksingda Pangtokre Tauramatuda Iputhau Sengmaiding Thaugi Tengmaina ke SSTUsna Lepkibaga Loinana Langsai Thauna Amadi Kaksing Kalaigi Tim Ani Hidanabada Langsai Thauna na Kaksing Kalaibu Mari Amada Thoikibaga Loinana Langsai Thaunagi Tengmaina and Georgesna Aduga Kaksing Kalaigi Tengmaina T.I.S. Galvin Lepki. Toramaduda Atoi Bamitung Oina Sarogyarajuna, Lok Sabagi MP Dr. Awamsa Bimol Akoijamna, Yang Kumai Haiduna Ipai Pusingna, Inat Lining Mari Lenana, Tambiramba, Sana Konabagi Matsat Asi Equina, Manghandana Tamba, Tangai Fade. Pangtoliba, Itihaska Sagonaba, Yang Kume Asiga Iroinana, instead as the Toliba Irang Sing Sinamaram Oiraga, Mui Lising Kagi Mayum Makai, Lehendraba Amasung, Lanjina Duna, Relief Camps in the Leriba Mui Simbu, Equina, Kokpom Tokte. Bimola Koizan the Makata Aduna, Hausi Equigi Mirol Natangariba, Kudong Chadaba, Togdok Sing Amadi, Singarapa Kudingma, Maitiba Piduna, Nungay Peba, Tangduleta Lamdamama or Henaba, Miampona Magna, Honaminasi Haiki. ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯌꯣꯟ ꯆꯨꯝꯅꯕ ꯉꯁꯤ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯧꯔꯒꯤ ꯊꯧꯗꯥꯡ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯅ ꯏꯃꯥ ꯂꯩꯄꯥꯛꯁꯦ ꯑꯃꯨꯛꯇꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯖꯠ ꯂꯩꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯎꯖꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯒꯤ ꯃꯥꯏꯀꯩ ꯆꯨꯝꯗꯨꯅ ꯁꯤꯡꯅꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ Gurukula Cultural Academy GKCA gi Taratere Suba Foundation Dega Loinana Isagani Kunmunga Kuntaruki Anoba Production Sridham Keku Fongba Dance Drama gi Inaugural Thoram Pangtokre JN Manipur Dance Academy gi Auditorium Hall the Pangtok Pathoram da Manipur Legislative Assembly gi Speaker T.I. Satyabrtana Manipur ki culture ki phajabasi punamagna singthari bani aikoi ki culture asi hena sakhalanaba khannaminaba mathautai Gurukula Cultural Academy gi sahi taratere ki khongchat asida tawkhiba amasung lakadaba sahi singda kari tawgani haiba leplaga thabak tawsi hena tungkoina mapung fana mathau tawminaba oiminasi haiki Haine mapam puni moita Manipur ki culture si singthani nga leitana bhaje hai leide dum leiba mathi phong bhaje na mapung phana sakai rum nam dum na leiba talent sing do koina kamaina maka phan sa tu an de hai basi khana ba mathau tai na khalle apoi sei ta tre lai ba phong chet si da kari experiment lo le makha ta ba la ka da ba sum shang chin na sei sha ma chatu ngam bu su bi sunu aduda kari target tawba koi thak tawni habisi sho koi yengsin ma thau tai na khanje Paugi Martha Tenba Rem Talauzari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon
cup syrup. Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Palachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Ibe makigano. Azab thammo. Sige yun say, next TMT na check-in na laksilaga thamkabani ne. Dadarang se juhar habaga amta kidarbo. Asumna, mayam na machalbo ngapshan lugum. Masigi yung masibu, asuyangan ko kadabatagi. Next TMT na ngapseli. Next TMT is all habating laptop na nabasim bani. Zaman technology siya naman na concrete katok na tinaba matanda. Kapamil ang mukha na hinggal adli. Next TMT, strength is in the quick. Break matung na taram na moksari makataba pawda. Ministry of Home Affairs ka Kuki Jo Council ga wari sanabada National Highway ani Imphal Dimapur labida mi chathok chasin amadi pot chai puba gari sing mahusagum chatpada yanakre hairi. PIB na thadorakpa chirol amagi matung inna New Delhi da Ministry of Home Affairs amadi Kuki Jo Council gi miu singa tangkak naina chacharakiba mipamaduna yanaba si purakebani hairi. National Highway da tangdu leitaba phibam da lehenaba Government of India na Security Force thamduna ngak senbada Kuki Jo Council na mateng pigani hairi. Amaromda Ministry of Home Affairs, Government of Manipur amadi Kuki National Organization KNO amadi United People's Front UPF ka loinana New Delhi da wari sanabada yanaba wafam kharada khuyek pinabaga loinana suspension of operation asi chahi ama sangdokre. Sugi term and condition gi matang da yanake wafam singajudi territorial integrity of Manipur Manipur tung koina tangdu leitaba phibam ama puraknaba conflict asige maroiba mafam singdasu camp sing hangdokpa designated camp sing masing hantahanba manak nakba CRPF amadi BSF ki camp ta kulai thamba amadi kadar singi physical verification chathaduna foreign national yawra yangsinba joint monitoring group na group rule yangsinba amadi su agreement review tawbagi wafam yauri haina PIB gi cherolas na makatari. Mayang Imphal Kendra gi BJP gi booth level gi mifam pangthokna party hena mapangal kankhatnabagi matangda khanakre. Mayang Imphal Kendra gi manung chanba polling station 23/18 23/19 sinduna Mayang Imphal thana awang lekai laiba oinam biren gi yumda pangthokiba mifam aduda hana Mayang Imphal Block Congress Committee gi General Secretary gi thopuramba oinam biren amasung NPP worker oiramba miyoi singna BJP da nauna yarakibada taramna okhi. BJP Mayang Imphal Mandal gi President Irom Rabi, Mayang Imphal Municipal Council gi Councillor Singh, Gram Panchayat Singh gi Pradhan Chingba Miyoi Kyasu Sarugyakiba Thoramadada, Mayang Imphal Kendra gi MLA Kongkham Ravindra na term anirak Mayang Imphal Kendra dagi Mayang gi myut oina miyamna thagalakpa sahi nipan mapung fare. Manung asida COVID ki laichat ising ichaw amasung thohoningdaba lebak ki oiba soba irangna maram oiduna miyamna pamliba sakotharang gi thabak pangthoknaba honabada matam thintanabagi maram oiki masi ojunasu sahi nipan MLA oirakpa sida Mayang Imphal Kendra sigi miyam gidamak sakotharangi thabakti leppa tawdana thabakna oina utli mamangda leiramba Kendra sigi tam kera kaduna minister phabo iramlaba sing aduna tawramba sakotharangi thabak aduna sahi nipan gi matam masida tawriba miyam gi sakotharangdagi henban nate. President rule gi lengak manung asida contractor kharana hojik thong saba koilas thaba loisindriba si yamna thuna loisina bahona gani Kendra sigi sakotharang makatana packet ki gani haiki. Aikoi gi sakonaba thabak development ama torokpa matamda politics ka karigumma makal ama jaga mari leinade election ga sumari leinade afaba thabak tawba mi adu phai haigadabani phatta bab adubuna phatte adum haiba ngambagi thongna leisi masida aikoina afabaga phattabaga mix up tawduna leibasina sakhat padi laradana
maning halle haina MLA S Premchandra haikre wafam asi Manipur Sarkar gi Rural Development and Panchayati Raj ki MSRM na khungangi nupi singbo samilon gi phibam phagat hanaba self help group semhanduna makoina government ki kari karamba kanaba khudong saba sing loba yabagi habine singba singi matangda self help group singa MLA S Premchandra ga interaction program ama Saiton Gram Panchayat ki manungda leiba BLF ahungi self help group singa Saiton Bazar da pangtho ki batharamda pangtho ki bani thoramda da MSRM Bisnupur district ki district mission manager Angom Amarjit Saiton Gram Panchayat ki hanagi pradhan M Ibomza MSRM M Moirang CD block ki block coordinator S Pritam Devi Moirang CD block ki cluster coordinator Singh Sakot Khongthang BLF Salan Konjil Wathalambigi president KS Nganthoi Anoba Mayol VLF Saiton gi president M Bina Amade Maikai Ngakpi VLF Hayai Kon Nganu Kon gi vice president CS Babita Susaruyaki MLA na miyam gi mihut MLA ama oina tungan bahiram gyada sakot anaba amadi ise isel ima ibel singi kanana ba haiduna tawjabani masida department ki laliba official sing asiga pukchel sengna thabak tawminaduna nusinaba haibasina punsilaba matamda sakotpa nungaiba lamdam ama oirakadoribani haike aikoi lamdam sida pokune lamdam sida sawune lamdam masiki kari wale haiba koi fasila khangi tawadabu tho ningda pa thodo kaya amana question laga laigrabani na question level lambi singado amu phato ga mahausa gi sil pa ko nungai ba pam se mona ba se MLA Premchandra khatana ya dena koi myanggi aso ba dai te lege se gramen gi piri ba saktong sing hangmam thokwa haidi below property line da laiba hasingi da mak kanam ta laiti na khan ganu mayam sing se na koi ni lai ba mayam sing se nga sing hoi gramen gi job taw mayam sing da di koi masa na gramen gi thabak taw sing mahau khangamani tawdriba mayam sing gi da mak ta so tawba ya ma na sak pana na hingba ya gi aduni sida pallise ko so handani ngai laite aduna lakadaba tabak taram sing khuding makta se sela ko mayam punna pullaga nungai ba mahusagi Saiton je bidu oina bkhona bada kundami de bakoi khuding mak gyan tamina ba nusisana bada khaloi one day free eye check-up camp ama Voice of Kumbina Dr. Helena Eye Hospital and Institute ka punakosamaduna ngasi Kumbilai Sandhong Laibong Harau Thelda pangthokre former deputy inspector of school Moirang social activist Moirang Them Magasanrana sponsor toroga pangthokiba lemna mitlayang bagi camp aduda Voice of Kumbigi General Secretary KS Bungo Sandrana camp asida ophthalmologist Dr. Atei staff tarani thoina punna mit kamari leinaba makal kya gi mit nungaitaba mioi chani henbana mit ki anaba kya lemna laing chathaki baga loinana lemna hidalang thak piba anoki frame lemna piba ahongma mamalda lens ki mamal piba yauna mathau taba surgery patient singda Dr. Helena Eye Hospital and Institute na lakpa amadi thinba lemna operation tauba amadi hidak langthak sing piba lemna hospital da leiba Sawa thakpa sing yauna cataract and pterygium gi anawa singda yamna ataba mamalda kudong saba sing pibigani haina free eye camp asida layeng bala liba singda pibibagi dama Voice of Kumbina hainingai letana thagat pafong dokhi Manipur de laiba mipong khudi mo haiba tare adoke matek mitchi adoke matek ayamna loina sokna re haiba tare tasena harawda masi umma myam ji khara do ju kana ga khanlaga khoi adman tawga Voice of Kumbina kumbi 1 number 1 to 9 dagi ayamni ado atopa 1 number 1 to 9 dagi atopa ara apa akhui kumbi ken da jid laiba nauda khong kem phabi phawba thamgai phawba adoke matek mai pak na yengi haiba tare Paurabi Yaifana Harul Kangluki Kontrama Pansuba Mopokuman Thoram Lubasiki Sanglen the Pangchokre Ngasiki Toramaduda retired IS RK Nimai Paurabi Yaifana Harul Kangluki President Roman Maitai Amade Lamdam Adongi Masak Naibakya Susaruyaki Lubasuba Haudopiramba Laikitraba Halaman Singi Potoda Thoram Adu Saruyaki Basingna Hikalekat Tamduna Ikai Kundabasu Utki Thoranga Lenena retired IS RK Nimaina Manipurda Lising Mosamapan Marfu Adwaida Laikai Kudingi Club Linkatpagi Chatnabi Ama Lairami Matam Adwaidadi grassroots level da Miyamga Punduna Tabak Tobagi Chang Yamna Wanglami Matam Amada Yum Amagi Taudo Wato Ama
थोलकपदा लेकाई मियाम चंगदुना अमदी लेकाई अदुगी अहल लमन सिंगना पौताक पिदुना मतेंग पांगनरमी अदुबु हौजिक्ति सेल पिदुना मी नेकथोकनबगी चनबी अमा लाक्लिबसी अफब खुदनमते हाइकी मैते येबा जाति सिदैसिदा अखोगी रेस्पोंसिबिलिटी अमसे लौथोखिबदगी अखोय ओलुमम लौथोखिबदगी अखोय नोबदो तवयबा अवारादा याम नुगाइना लैबगी मोमा तवा अदुना करक्समा लाखो कानसिदैसिदा अखोय अवातपसिदम थेंगै बदे हजिकी मतमदा हेवाई साकांदा हजिकी मतमगी तुलिबा क्राइसिस सिदैसिदा दum लाई देशिदा कदाइदा सोइनो हाइबा कानसिदि याम सेंगा हाइरकानदि लगा हेतबदि सोइबने मतिक सादबा मी अखोयना बोट हादरगा मोइना लगापसि स्वरपदगी लेबाकसे अवाबा ताबने दो मणिपुरगी हिस्ट्री सि यौ कानसिदा मणिपुर सि मपांगन कन लैबसि मैतै मपांगन कनद्रिथे मणिपुर मपांगन कनदे मैतै न मपांगन सोदा मतमदनि मणिपुर अवाबा तारिसे मैतै न मलाई खितंग हेसाइ ता मतमसिदा मणिपुर सि अवाबा स्टेट हाईवे अमसु ओरिबा वेलकम टू कुंबीदगी वांगु फाबगी लंबीगी पोट होल मेंशनबगी थबक सही सिगी जुलाई थादा कुंबी बाजार डेवलपमेंट कमिटी ना लुचिंगदुना तोंगान तोंगान बलु मरी गलोना मियामगी मतेंगना लंबी सेमलमकिबा दु मपुंग फाना लोचिनकिदबादु बीजेपी कुंबी मंडल की प्रेसिडेंट एस अंगौसना मियामदा लंबी असि एमएलए ना था अनिगी मनुंगदा लंबी असि ब्लैक टॉपिंग तौरगनी हाइना मियामदा हाइरमबदगी तोकिबनी मियामदा थाजब पीकिबा था अनि फावपसिदा अथॉरिटी ना लंबी असि समजिनद्रबदी प्रजा मियामना अंगम मतेंग तौनरगा पोट होल मेसिनबगी थबक मकाताना तौरगनी हाइना कुंबी बाजार डेवलपमेंट कमिटी की चेयरमैन जया खांगेंबमना पामिसिंगदा फोंदोखरे कुंबी कैथल द मपुंग ओइबा थौदांग लौकिबा तोंगान तोंगान बा एसोसिएशन सिंग ई रिक्सो ऑटो बस अमदी फार्मर्स एसोसिएशन सिंग म्यू सिंग यावना पांगतोकिबा पावगी मिफमदा महांगना मकाताना हाइकिबदा मियामबु नुंगसीना कौंसिल लगा सखोत थौरांगी थबकता चटमिनबगी महुता हेना मनिंग हंदनबा थवोंग चतरकपसे तौबिगनु हाइकी Honorable MLA na koila thabirani haibagi thajaba mandal gi president na koida pibiram badugi matungina akoina makhata na lambi se semgi dabani tha ani manung da haigi bani tha ani zigi manung sida karigumba authority na lambi se sembirakta oiragadi akoi leiba leitaba prajamiyam hupna angamba mateng pangnarakanda ngamnana ba koina tan gi ba target to adugi matungina semjagani prajamiyam da sumaina lan uhangadaba mawongda au phongbi gano kendra magi council MLA ama oina asigumba wana honazari bal khoibu appreciate tawbibagi mahuta yamna handhaba thakta karem nabiba usit thawoidana ngangbi basidi condemn tawzari masimadi matungda tawbiganu Pokland Popa Artists Association Sumanglila Kangnuki Nongna Putokadaba Nongthang Amade Aina Heli Nusi Bahaina Mingthonba play anigi Yaifa Thongni Thoram Ngase Langthabal Kunjada Pangthokre Nongthang play gi Aiba Ajit Kumar Laishram Amade Aina Heli Nusiba play gi Aiba Yangkhom Samananda alias Yes Maijaini Lila Singh Asibu Lamjing Langtak Livana Sarat Kardi play asigi producer Sanjit Ningthauzani Lila asida maru oina saktam langliba singdi nupagi saktam da Saratkar Guna Ratan Lai Deva Happy Rajen Sachi amadi Prem Soroni amadi nupi ki saktam da Denu Solendro amadi Kisana maru oiba Lilaroi Singh oire Thoranga mai lenena play director Saratkar na haikibada play anisida maru oina social amadi romantic play oire matam khara lebaki oiriba situation amadi covid na maram oiduna lebragasu athubada miyamda khusinanaba sem saba horagani haiki oinam bros pictures production da putokadaba binoranjan oinam na iba amadi lanjenba wangkhem na direction piba 18 pham haina mingthonba manipuri feature film gi yaifathauni thoram ama ngase manipur press club ta pangtokre thoramada film forum manipur gi chairman khangembam kuleshwar amadi senior actor S Mongol Jausu Saruyaki yaifathauni thoram aduga mailenena film forum manipur gi chairman khangembam kuleshwarna film putholiba myoisingna film number matamda akaknaba matamgi manungda film number loina bohonarakpana namriba film adu asoibe kaya ma yarakpa thengnai madu thoktanaba matam khara lauraga film adu namlabadi henna mai pakpa yai loinana ngasi yaifathauni toriba 18 pham hairiba film asigi manuscript parudrabasu film asigi piriba mingthol asina takli tongan tongan ba wakhal wanadaba amadi punsi marial da leibasing adu matam amada amato oina punduna warishan ama purakpa amadi society as da leiba miyam gi punsi marial da
खेतनबा कया अमा लेरिबा असे अफबा वाखलोन अमदा लाक्तुना पुन्ना पुंसिलकपगी मम्मी अदु तागनी खल्ली हाइखि अखोइना येंगनबसी अखोइगी फिल्म की प्लेटफॉर्म सिदा अखोइगे लंबा तौनगदोरिसे भारत दा लेबा फिल्म नंबर मयाम असिगा को चैलेंज तौदोरिना येंगनबसी मसक खंगबा ताई आइना करमाइना मोइसी माइथियो पिगेदगी हाइबसिना मणिपुर गोल्ड अनि सिल्वर मेडल अनि अमदी ब्रॉन्ज मेडल अनि लौदुना मणिपुर टीम दा ओडिशा दा पांगथोकिबा 4th सब जूनियर एंड सीनियर नेशनल ताइक्वांडो चैंपियनशिप दा पुन्ना मेडल तरुक लौबा ngamkre अगस्त 19 सेप्टेम्बर अनि फावा ओडिशा दा ताइक्वांडो एसोसिएशन की मियंग मखादा ओडिशा की कटक लेरिबा जवाहरलाल नेहरू इंडोर स्टेडियम दा पांगथोकिबा 4th सब जूनियर एंड सीनियर नेशनल ताइक्वांडो चैंपियनशिप लिसिंगनी कुदमंगा थासिगी अनि दलोशन क्रे पांगथोकिबा चैंपियनशिप अदुदा मणिपुर एमेचर ताइक्वांडो एसोसिएशन की मियंग मखादा मणिपुर की पुन्ना नुपा नुपी सानरी 19 सरुक याकिबगी मनुंगदा मणिपुर की निंगथौजम धर्मेंद्र अबुंगना सीनियर पॉम से फ्रीस्टाइल मेल इंडिविजुअल दा सिल्वर मेडल अमा थोंगाम याइसना चनुना फीमेल इंडिविजुअल पॉम से फ्रीस्टाइल दा सिल्वर मेडल अमा लाइसंगबम चिंथंगांबी देवी अमदी युमनाम जेली सिंगना पेयर पॉम से फ्रीस्टाइल दा गोल्ड मेडल अमा अमदी मिक्स टीम पॉम से फ्रीस्टाइल दा निंगथौजम धर्मेंद्र युमनाम जेली खोंबोमयुम अजित्य वाहेंगबम लनखोबा लाइसंगबम चिंथंगांबी अमदी खैराकबम लिंथोयगी टीमना गोल्ड अमा सब जूनियर पॉम से फ्रीस्टाइल पेयर दा उकालेवी निंगथौजम अमदी वसंगबम सिद्धार्थना ब्रॉन्ज मेडल अमा लौकी मयांग इम्फाल चाबुंग कंपनी में लेकाइदगी असेम प्रेम कुमार अमदी असेमोंबी किरण बला अनिगी मचानुपा असेम लमगानबा मैतै कौबा सहित 13 सुरबा निपा मचा अमा सटकिबा अगस्त की चेचर कुंदा युमदगी थोकिबदगी हंजिलक्ट्रे मार्क फीट 5 इंची अनि वांगी मांगना सटकिबा मतमदा स्काई ब्लू मचुगी फुरेट खुदांग कपी अमा लेटकी हिगोक मसुगी हापेन सेटकी अमुबा मसुगी सेंडल उपसनबी अमसु तोंकी अंगांग असि थेंगनबिरबदी ममा मपादा नत्रगा मनांगनकपा पुलिस स्टेशन दा सिनाबियु हाइरी लोइसरपदा मरि पपा उमने पिजरी आइगी अखोइगी हाइरगा लेरिंगैदा खुनाय असिगी अपुनबा सागतमिनबा ngamdana lairi haina Lok Sabha Inner Manipur MP Dr. Angomsa Bimola Koijam haikre Bio Input Resource Center ama khurkulda hangtokre natural farming na soil health khaknatana haksang soloi daba chinja putokna bagi pambai oi natural farming hena promote tausi haina Principal Secretary Arun Kumar Sinha na haikre amade लमदमस्त तौशिनबा मदि ओइदबा ngang ba kya na lenga lon oibadagi imaleba asi awa phupta tabani haina सरकार की प्रेसिडेंट थोक्सोम सोमेंद्रना फोंदोक्रे हौजे पाबुगिना दे आईसीबी ने पिजरिबा मणिपुर पाव मतंग सलोजरे मियंग ताबि पसिंग ममुकाना खुरंजरी